ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯛꯄ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯝꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯏꯖꯔꯤꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯪꯂꯩ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯐꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯆꯤꯛꯄ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯔꯥ ꯊꯥ ꯅꯪꯅ ꯂꯥꯛꯄꯗ ꯁꯅꯥꯔꯩ ꯀꯧꯕꯤ ꯂꯩꯔꯥꯡ ꯃꯥꯅ ꯄꯨꯒꯥꯏꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯆꯔꯤ꯫ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯄꯨꯔꯅꯤꯃꯥ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯏꯪꯂꯕ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯕꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯪꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯊꯥꯖꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ? ꯀꯣꯏꯔꯣꯛ ꯀꯣꯏꯕ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯏꯪꯅ ꯃꯦꯡꯂꯕ ꯃꯥꯒꯤ ꯃꯉꯥꯜꯅ ꯇꯥꯏꯕꯪ ꯄꯨꯝꯕꯁꯦ ꯏꯪꯍꯜꯂꯤ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯃꯤꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯤꯁꯦ? ꯍꯥꯏ ꯏꯃꯥ." "ꯅꯤꯡꯉꯣꯜ, ꯌꯦꯡꯉꯨ, ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ ꯃꯤꯔꯥꯒꯤ ꯊꯥꯕꯜꯁꯤꯅ ꯑꯇꯩ ꯊꯥꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤ ꯆꯨꯝꯁꯨ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯀꯌꯥꯗ ꯏꯪꯅ ꯐꯖꯔꯤꯕꯅꯣ?" ꯅꯤꯡꯉꯣꯜꯒꯤ ꯃꯧꯄ꯭ꯋꯥ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯗꯤ ꯊꯥꯁꯦ ꯆꯥꯕ ꯍꯧꯗꯣꯏ ꯃꯥꯜꯂꯤꯕꯣ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯊꯥ ꯌꯦꯡꯉꯤꯁꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯦꯡꯕ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ?" "ꯍꯣ, ꯅꯣꯏ ꯄꯥꯕꯗꯤꯅꯦ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯀꯌꯥꯁꯤ ꯌꯦꯡꯕꯒꯤ ꯋꯥꯈꯜꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦꯗ." "ꯏꯃꯥ, ꯄꯥꯕꯁꯦ ꯑꯉꯥꯎꯕꯅꯤꯀꯣ, ꯑꯁꯨꯛ ꯐꯖꯕꯁꯦ ꯌꯦꯡꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯥꯗꯤ ꯇꯨꯝꯃꯒ ꯂꯩꯀꯣ." "ꯍꯦ, ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯤ, ꯃꯤ ꯊꯕꯛ ꯋꯥꯗꯅ ꯇꯨꯝꯃꯤꯅꯤ ꯀꯩꯅꯣ." "ꯀꯣ ꯏꯃꯥ, ꯌꯥꯔꯦ, ꯅꯣꯏꯅ ꯌꯦꯠꯅꯔꯅꯨ. ꯑꯩꯈꯣꯏꯁꯨꯅꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯃꯇꯝꯁꯤ ꯊꯦꯡꯂꯤ, ꯍꯌꯦꯡꯗꯤ ꯉꯟꯅ ꯂꯧ ꯁꯨꯕ ꯆꯠꯀꯗꯕꯅꯤꯅ ꯉꯟꯇꯥ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯅ ꯃꯆꯥ ꯄꯤꯛꯄ ꯑꯅꯤꯗꯨ ꯄꯨꯁꯤꯜꯂꯒ ꯇꯨꯝꯅꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯄꯥꯝꯗ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗꯁꯨ ꯋꯥꯅ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯃꯪꯒꯤꯒ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯈꯤ꯫ ꯃꯪꯒꯤꯁꯨ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯤ, ꯃꯕꯨꯡꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯕꯨꯡꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ, "ꯅꯨꯡꯁꯤꯅꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯅꯠꯇꯦ, ꯌꯨꯝ ꯄꯥꯟꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯄꯥꯜꯂꯨ" ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩ ꯅꯨꯡꯁꯤꯅꯕꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯅ ꯃꯪꯒꯤꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕꯅꯤ꯫ ꯃꯪꯒꯤꯁꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯃꯤ ꯑꯃꯅꯤ꯫ ꯃꯆꯥꯅꯤ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯣꯏꯕꯅ ꯃꯪꯒꯤ, ꯀꯕꯣꯛꯂꯩ ꯃꯥꯅ ꯉꯝꯖꯕ ꯊꯕꯛ ꯁꯨꯕ ꯆꯠꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯀꯕꯣꯛꯂꯩꯗꯣ ꯃꯌꯥꯝꯅ ꯂꯧ ꯈꯥꯎꯕ ꯆꯠꯀꯗꯕꯒꯤ ꯍꯧꯕ ꯂꯥꯛꯏ꯫ ꯏꯕꯦꯆꯥꯅ, "ꯑꯣ ꯀꯕꯣꯛꯂꯩ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯊꯦꯡꯉꯦꯅꯦ ꯇꯧꯔꯤꯁꯦ, ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯅꯪꯁꯤꯅ ꯅꯣꯡꯃꯇ ꯉꯟꯅ ꯊꯣꯛꯂꯛꯇꯦ, ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ." ꯀꯕꯣꯛꯂꯩ ꯍꯣꯕꯦ ꯇꯧꯖꯩ꯫ "ꯑꯣ ꯂꯥꯛꯑꯦ, ꯑꯁ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯛꯁꯨ ꯅꯪꯅꯕ ꯊꯣꯡꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛꯇ ꯊꯦꯡꯈꯤ, ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ." "ꯀꯩꯅꯣ, ꯅꯣꯏ ꯃꯪꯒꯤꯅ ꯀꯣꯛ ꯊꯣꯡꯍꯟꯕ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯅꯋꯥꯁꯦ ꯀꯔꯤꯝꯇ ꯁꯨꯍꯟꯗꯅ ꯍꯦꯛ ꯊꯝꯃꯤ, ꯃꯥꯁꯨ ꯆꯥꯛ ꯐꯥꯎꯗꯤ ꯊꯣꯡꯕ ꯌꯥꯏꯗꯅ." "ꯑꯣ, ꯃꯥꯁꯨ ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ ꯂꯧ ꯁꯨꯕ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒꯤꯅꯤ, ꯆꯠꯁꯤ ꯊꯦꯡꯉꯤ." ꯑꯁꯨꯝꯅ ꯃꯣꯏ ꯃꯔꯤ ꯃꯉꯥ ꯂꯧꯕꯨꯛꯇ ꯂꯧ ꯈꯥꯎꯔꯤ꯫ ꯃꯣꯏ ꯃꯁꯦꯟ ꯊꯕꯛ ꯁꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯁꯪꯕꯤꯅ, "ꯀꯕꯣꯛꯂꯩ ꯏꯕꯦꯝꯃ, ꯅꯪꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ? ꯑꯩꯗꯤ ꯅꯣꯏꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯅꯋꯥꯅꯤ ꯇꯧꯔꯤꯗꯨꯅ ꯄꯦꯠ ꯅꯥꯕꯗꯨꯗ ꯅꯆꯥꯅꯤꯗꯨꯒ ꯅꯪꯕꯨ ꯆꯔꯥꯡ ꯀꯣꯛꯆꯥꯎꯕꯤꯁꯤ ꯉꯥꯏꯔꯦꯅꯦ." "ꯑꯣ, ꯉꯁꯤꯗꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ, ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ." "ꯈꯪꯗꯦꯗ ꯏꯆꯦ ꯏꯕꯦꯝꯃ, ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦ. ꯅꯨꯄꯥꯅꯤ ꯇꯧꯔꯤꯁꯤꯅ ꯊꯕꯛꯄꯨꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯔꯕꯗꯤ ꯁꯨꯖꯕꯅꯤ, ꯑꯗꯨꯗ ꯃꯥꯒꯤ ꯆꯕꯤꯠ ꯅꯥꯕꯁꯤꯗ ꯅꯥꯗ꯭ꯔꯕꯗꯤ ꯐꯒꯗꯧꯅꯦꯕ." ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯃꯤꯅ ꯇꯧꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯣ, ꯑꯗꯨꯗꯤ ꯑꯗꯨꯝ ꯐꯔꯗꯧꯅꯤ." ꯀꯕꯣꯛꯂꯩꯅ, "ꯃꯤꯅ ꯀꯔꯤ ꯇꯧꯅꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ?" "ꯑꯣ, ꯑꯩꯈꯣꯏ ꯅꯨꯄꯥ ꯍꯣꯏꯅ ꯇꯧꯔꯤꯁꯦ, ꯊꯕꯛ ꯈꯔ ꯁꯨꯔꯨꯔꯅꯤ, ꯑꯗꯨꯒ ꯃꯣꯏ 3-4 ꯄꯨꯟꯁꯤꯜꯂꯒ ꯍꯤꯗꯥꯛ ꯊꯛꯂꯅꯤ, ꯑꯗꯨꯗꯩꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯐꯨꯒꯦꯒ ꯆꯩꯒꯦꯒ ꯏꯔꯥꯡ ꯇꯧꯕ, ꯁꯤꯅꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ."
ꯑꯣ ꯅꯨꯄꯥꯁꯦ ꯅꯤꯁꯥ ꯆꯥꯗꯕꯁꯦ ꯅꯥꯒꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯇꯥꯏ ꯑꯗꯨꯅꯕꯨ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯕꯣꯛ ꯂꯩꯌꯥ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯂꯧꯔꯨꯅꯨ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯃꯁꯤꯅ ꯉꯥꯡꯉꯛꯏꯁꯤꯅ ꯐ ꯄꯥꯎꯇꯥꯛ ꯉꯥꯛꯇꯅꯦ ꯃꯥꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯛꯂꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕꯁꯤꯅꯤ ꯅꯨꯄꯥ ꯑꯐꯕ ꯍꯥꯏꯔꯤꯁꯦ ꯑꯁꯪꯕꯤꯅ ꯀꯕꯣꯛ ꯂꯩꯌꯥ ꯃꯤ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯪꯒꯅ ꯁꯪꯒ ꯁꯤꯡꯊꯩ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯉꯁꯤ ꯅꯤꯁꯥ ꯆꯥꯗꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅ ꯈꯪꯕ ꯅꯣꯡꯃ ꯃꯃꯥꯟꯅꯕꯅ ꯅꯝꯗꯅ ꯄꯤꯖꯔꯕꯗꯤ ꯑꯗꯨꯝ ꯍꯩꯅꯈꯤꯗꯣꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣꯏꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯈꯥꯏꯅꯔꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ ꯀꯩꯒꯤꯅꯣꯏꯗ ꯃꯥꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤꯅꯦꯗꯅ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯥꯈꯤꯕ ꯂꯩꯇꯦ ꯂꯤꯛ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯁꯤꯍꯟꯈꯤꯕ ꯂꯩꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯆꯥ ꯈꯔ ꯊꯛ ꯇꯧꯔꯒ ꯄꯪꯂꯩꯗ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗꯦ ꯑꯗꯨꯅ ꯑꯩ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯑꯝꯗ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯁꯪꯕꯤꯅ ꯑꯣ ꯐꯩꯌꯦ ꯐꯩꯌꯦ ꯍꯣꯠꯅꯧ ꯍꯣꯠꯅꯧ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯃꯆꯥ ꯂꯩꯕ ꯍꯦꯛ ꯑꯣꯏꯔꯝꯃꯨ ꯑꯗꯨꯒ ꯅꯪ ꯅꯥꯇꯣꯝꯕꯤ ꯑꯣꯏꯔꯨꯔꯣ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯅꯉꯛꯇꯨ ꯄꯥꯏꯔꯒ ꯃꯔꯥꯏ ꯏꯟꯖꯔꯛꯂꯅꯤ ꯑꯣ ꯄꯨꯟꯁꯤꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯀꯩꯅꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯨꯛꯇꯥꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯀꯌꯥꯔꯛ ꯁꯨꯔꯦ ꯃꯥꯅ ꯅꯨꯄꯥ ꯍꯣꯡ ꯍꯣꯡꯅ ꯆꯦꯜꯂꯨꯔꯤꯁꯦ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯁꯤꯡꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦꯗꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯉꯥꯡꯅꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯥꯟꯅꯔꯛꯂꯤ ꯀꯕꯣꯛꯂꯩ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯑꯁ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯂꯦ ꯇꯧꯔꯤꯁꯦ ꯁꯤꯒꯨꯝꯕ ꯊꯕꯛꯄꯨ ꯁꯨꯕ ꯍꯧꯅꯗꯦꯗ ꯂꯩꯇꯕꯒꯤ ꯑꯗꯨꯛ ꯁꯨꯔꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥꯒꯤ ꯅꯤꯡꯉꯣꯜ ꯂꯥꯎꯅꯤꯍꯦ ꯏꯃꯥꯒꯤ ꯏꯔꯨ ꯂꯨꯅꯕ ꯏꯁꯤꯡ ꯊꯥꯡꯒꯠꯄ꯭ꯔꯥ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯁꯥꯗꯅ ꯂꯩꯔꯕꯅꯤ ꯋꯥꯕꯗ ꯂꯣꯏꯔꯦꯍꯦ ꯏꯃꯥ ꯅꯄꯥꯗꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯃꯔꯥꯏꯅ ꯍꯟꯖꯔꯛꯂꯅꯤ ꯀꯕꯣꯛꯂꯩ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯅ ꯆꯪꯂꯨꯕꯗꯗꯤ ꯆꯦꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯑꯁ ꯀꯔꯤꯅꯣ ꯆꯦꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯄꯨ ꯀꯅꯥꯗ ꯍꯪꯗꯣꯏꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯃꯊꯥ ꯁꯥꯅ ꯐꯝꯂꯤꯉꯩꯗ ꯃꯪꯒꯤ ꯍꯜꯂꯛꯂꯝꯃꯤ ꯐꯔꯦꯗ ꯅꯨꯄꯥ ꯅꯪ ꯍꯜꯂꯛꯄ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯒ ꯆꯦꯡ ꯑꯃꯐꯥꯎ ꯂꯩꯔꯝꯗꯗꯅ ꯑꯩ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯁꯦꯜꯒ ꯐꯪꯂꯛꯄ꯭ꯔꯣ ꯈꯔ ꯐꯪꯂꯛꯄꯅꯤ ꯁꯤꯅ ꯋꯥꯂꯨ ꯑꯉꯥꯡꯁꯤꯡꯗꯤ ꯂꯩꯕꯅꯤ ꯑꯗꯣ ꯑꯩ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ ꯅꯪ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯈ꯭ꯔꯦ ꯑꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯖꯔꯕꯅꯤ ꯇꯧꯔꯤꯁꯦ ꯅꯣꯡꯃꯗ ꯑꯩꯅ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕ ꯉꯝꯗꯦꯗꯀꯣ ꯇꯧꯔꯤꯁꯦ ꯀꯕꯣꯛꯂꯩ ꯍꯣꯕꯦ ꯍꯣꯕꯦ ꯍꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯏ ꯃꯥꯅ ꯆꯥꯛ ꯂꯣꯏꯔꯛꯄꯗꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯇꯨꯝꯈ꯭ꯔꯦ ꯍꯩꯃꯥ ꯑꯅꯤꯁꯤ ꯇꯨꯝꯈ꯭ꯔꯦꯗꯅ ꯑꯣ ꯆꯥꯛꯁꯤ ꯈꯔ ꯆꯥꯔꯗꯤ ꯐꯥꯗꯧꯅꯤꯅ ꯇꯧꯔꯤꯁꯤ ꯇꯨꯝꯕꯁꯨ ꯍꯧꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯑꯍꯤꯡ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤ ꯅꯤꯡꯉꯣꯜ ꯀꯣꯔꯧ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯇꯥꯕ꯭ꯔꯣ ꯅꯃꯤꯠ ꯁꯤꯡꯉꯨ ꯈꯔ ꯆꯥꯔꯒ ꯇꯨꯝꯃꯣ ꯍꯧꯒꯠꯂꯨꯁꯦ ꯇꯥꯔꯕ꯭ꯔꯣ ꯅꯤꯡꯉꯣꯜꯗꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯣꯔꯧꯗꯤ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯄꯛꯏ ꯆꯥꯅꯤꯡꯗꯦ ꯇꯜꯂꯦ ꯍꯦ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤꯅꯦ ꯈꯤꯇꯪ ꯆꯥꯔꯨ ꯂꯥꯎꯁꯨ ꯆꯥꯅꯤꯡꯗꯦ ꯀꯕꯣꯛꯂꯩꯅ ꯁꯨꯝ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯔꯧ ꯁꯨꯝ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩ ꯍꯧꯒꯠꯂꯨ ꯁꯨꯡꯌꯥ ꯌꯥꯗꯕꯗꯨꯗ ꯃꯪꯒꯤꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯅꯤꯡꯉꯥꯏ ꯌꯥꯝ ꯊꯤ ꯄꯤꯖꯔꯨꯅꯨ ꯃꯃꯥ ꯍꯦꯛ ꯂꯧꯔꯗꯅ ꯆꯩ ꯆꯥꯒꯦꯅ ꯍꯧꯔꯤꯕꯅꯤ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯃꯥ ꯂꯧꯏ ꯀꯥꯏꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯄꯥ ꯂꯧꯏ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯔꯤ ꯂꯧꯗꯅꯤ ꯍꯥ ꯅꯪꯕꯨ ꯂꯩꯁꯥꯔꯤꯀꯥꯟꯗ ꯀꯗꯔ ꯌꯥꯝ ꯍꯩꯈꯤꯗꯥꯏꯅꯦ ꯏꯁ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯪꯅꯗꯤ ꯅꯁꯛ ꯐꯖꯩꯗꯅ ꯈꯟꯖꯔꯤꯕ ꯁꯛꯇꯤ ꯀꯌꯥꯗꯤ ꯌꯧꯗꯅ ꯑꯩꯁꯨꯅꯦ ꯅꯪ ꯍꯥꯟꯅ ꯊꯦꯡꯅꯔꯝꯕꯒꯤ ꯇꯛꯁꯤ ꯁꯣꯟꯅ ꯂꯩꯍꯧꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯂꯧꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅꯩꯗꯤ ꯁꯛ ꯐꯖꯕꯅꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯇꯥꯟꯅꯔꯕꯅꯤ ꯀꯥꯏꯅ ꯄꯣꯡꯈꯤꯕ ꯎꯅꯁꯤ ꯀꯥꯏꯅ ꯀꯧꯊꯣꯛꯄꯒꯁꯤ ꯁꯪꯏꯒ ꯁꯪꯗꯦꯒ ꯇꯧꯗꯅ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣꯗꯨꯅ ꯑꯩ ꯇꯧꯖꯗꯦ ꯑꯩꯅ ꯊꯣꯛꯂꯛꯈꯤꯗꯕꯗꯨꯗꯤ ꯇꯥꯆꯧ ꯂꯩꯕ ꯇꯥꯟꯖꯥ ꯑꯣꯏꯕꯒꯤ ꯊꯣꯛꯂꯛꯇꯕꯅꯤ ꯀꯩꯅꯣ ꯏꯁ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤꯁꯦ ꯈꯜꯂꯨꯔꯒ ꯊꯃꯣꯏꯁꯤ ꯆꯥꯛꯂꯤꯕꯅꯤ ꯑꯩ ꯑꯦ ꯀꯔꯤꯒꯤ ꯆꯥꯛꯂꯤꯕ ꯑꯩꯅ ꯅꯪ ꯎꯅꯕ ꯂꯥꯛꯄꯗ ꯅꯪꯒ ꯊꯣꯛꯃꯤꯟꯅꯔꯛꯄ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯑꯩꯁꯦ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯈꯪꯂꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯅꯪꯅ ꯃꯣꯏ ꯄꯥꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯃꯀꯣꯛ ꯁꯤꯟꯕꯤꯅꯦ ꯌꯥꯖꯔꯦ ꯑꯩꯅ ꯐꯅ ꯍꯥꯏꯗꯅꯁꯨ ꯃꯣꯏꯅ ꯌꯥꯔꯛꯀꯗꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯆꯥꯛꯅ ꯆꯔꯥꯡ ꯀꯣꯛꯆꯥꯎꯕꯤ ꯃꯥꯟꯕꯤ ꯅꯪ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯩꯍꯧꯔꯦꯗꯅ ꯑꯩꯅ ꯅꯁꯛ ꯐꯖꯩ ꯀꯥꯟꯅ ꯈꯜꯂꯨꯔꯦ
ꯑꯗꯨꯒ ꯅꯪꯗꯤ ꯏꯊꯤ ꯊꯤꯗ꯭ꯔ ꯂꯩꯔꯝꯃꯤ ꯑꯣ ꯆꯥꯛꯂꯤꯕ ꯊꯃꯣꯏꯗꯣ ꯀꯣꯛꯅꯕ ꯍꯧꯖꯤꯛꯁꯨ ꯊꯤꯕꯤꯔꯨꯁꯣ ꯀꯩꯅꯣ ꯑꯩꯁꯨꯅꯦ ꯊꯃꯣꯏꯁꯦ ꯆꯥꯛꯇꯕ ꯅꯠꯇꯦ ꯈꯪꯂꯕ ꯑꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯊꯃꯣꯏ ꯆꯥꯛꯂꯤꯕ ꯍꯥ ꯑꯩꯅ ꯅꯪ ꯈꯪꯅꯕ ꯍꯧꯔꯛꯄꯗ ꯈꯣꯏ ꯇꯥꯆꯧꯅ ꯌꯥꯝ ꯁꯥꯎꯏ ꯈꯪꯂꯕ꯭ꯔꯥ ꯅꯨꯡꯁꯤꯅꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯌꯣ ꯑꯩꯕꯨ ꯊꯥꯖꯒꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯗ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤꯅꯦ ꯅꯪ ꯀꯞꯍꯧꯔꯅꯤ ꯈꯟꯗꯅ ꯂꯩꯕꯤꯔꯛꯄꯒꯤ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯇꯥꯆꯧꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯅꯥꯅ ꯇꯦꯛꯊꯥꯈꯩ ꯁꯤꯔꯅꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯉꯥꯡ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯩꯃꯥ ꯅꯨꯄꯥ ꯅꯪꯅ ꯀꯥꯏꯗꯩ ꯋꯥꯔꯤꯅꯣꯃ ꯍꯧꯗꯣꯔꯛꯇꯅ ꯑꯉꯥꯡ ꯍꯧꯗꯣꯛꯄꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏꯍꯦ ꯁꯣꯝꯗꯅ ꯀꯣꯔꯧ ꯇꯥꯈꯣꯛꯇꯅ ꯇꯨꯝꯗꯅ ꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯍꯧꯕ ꯅꯤꯡꯉꯣꯜꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯐꯔꯦꯅꯦꯁꯦ ꯑꯩꯅ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯥ ꯅꯪꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯇꯨꯝꯗꯅꯕ ꯍꯥꯏꯗꯅ ꯇꯧꯒꯦ ꯍꯥꯏꯗꯦꯕ ꯌꯥꯔꯤꯁꯦ ꯇꯨꯝꯈ꯭ꯔꯗꯤ ꯇꯨꯝꯈ꯭ꯔꯦꯗꯅ ꯑꯃꯨꯛ ꯍꯧꯗꯣꯛꯂꯨꯔꯅꯨ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯔꯛꯂꯅꯤ ꯃꯃꯥ ꯂꯧꯕꯅꯤꯅ ꯅꯨꯄꯥ ꯅꯪꯒꯤꯁꯦ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯠꯆꯗꯦ ꯐꯔꯁꯤ ꯋꯥꯅꯒ ꯋꯥꯕꯅꯦ ꯑꯩꯈꯣꯏꯁꯨ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯁꯨ ꯆꯥꯔꯒ ꯄꯣꯊꯥꯅꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯪꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯍꯜꯂꯛꯏ ꯑꯃꯨꯛꯇ ꯍꯤꯗꯥꯛ ꯊꯛꯇꯕ ꯃꯥꯅ ꯉꯁꯤ ꯃꯃꯥꯟꯅꯕꯅ ꯅꯝꯗꯅ ꯄꯤꯊꯛꯂꯒ ꯊꯛꯂꯛꯄꯗꯨꯗ ꯃꯪꯒꯤ ꯂꯝꯕꯤꯅ ꯀꯗꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯥꯏꯔꯒ ꯂꯥꯛꯏ ꯂꯝꯕꯤꯗꯒꯤ ꯃꯤ ꯈꯔꯅ ꯐꯥꯔꯒ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯣꯜꯂꯒ ꯄꯨꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯇꯥꯗꯁꯦ ꯍꯤꯗꯥꯛ ꯊꯛꯂꯨ ꯃꯥꯜꯂꯦ ꯂꯝꯕꯤꯗ ꯍꯥꯏꯔꯒ ꯂꯥꯛꯏ ꯑꯗꯨꯗ ꯇꯨꯁꯤꯟ ꯈꯨꯠꯆꯟ ꯇꯧꯒꯗ꯭ꯔꯥ ꯁꯣꯛꯄꯟ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯅꯣꯡꯃꯗ ꯍꯤꯗꯥꯛ ꯊꯛꯇ ꯃꯥꯅ ꯀꯗꯥꯏꯗ ꯀꯅꯥꯒꯤ ꯍꯤꯗꯥꯛ ꯊꯛꯂꯨꯔꯤꯕ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯨꯗ ꯁꯨꯝ ꯄꯨꯁꯤꯜꯂꯛꯄꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯁꯤꯡꯗꯨ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯅꯪꯗꯤ ꯀꯅꯥꯒ ꯀꯗꯥꯏꯗ ꯊꯛꯂꯨꯔꯤꯕ ꯅꯄꯨꯟꯁꯤꯗ ꯍꯤꯗꯥꯛ ꯊꯛꯇꯕ ꯅꯪꯅ ꯀꯅꯥꯒ ꯊꯛꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯪꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯛꯏ ꯅꯨꯄꯤ ꯁꯛꯊꯤꯕꯤ ꯈꯥꯡ ꯃꯥꯟꯕꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯩꯅ ꯍꯤꯗꯥꯛ ꯊꯛꯄꯕꯨ ꯅꯪꯅ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯕ ꯊꯛꯅꯤꯡꯂꯒ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯔꯤꯕ ꯑꯩꯈꯣꯏꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯌꯨꯝꯁꯦ ꯀꯔꯝꯍꯥꯏꯅ ꯄꯥꯟꯒꯅꯤ ꯄꯥꯟꯒꯤ ꯄꯥꯜꯂꯣꯏꯗꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯉꯝꯅꯕ ꯄꯥꯜꯂꯨ ꯀꯩ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤꯅ ꯁꯨꯔꯒ ꯏꯆꯥꯁꯤꯡꯁꯦ ꯊꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯑꯩ ꯏꯇꯣꯝꯇꯅ ꯁꯨꯕꯅ ꯑꯣꯏꯕ ꯌꯥꯕ꯭ꯔో ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯁꯨ ꯍꯌꯦꯡꯈꯩꯗꯤ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ ꯃꯪꯒꯤ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯕꯣꯛ ꯂꯩꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯍꯩ ꯑꯁꯤꯡ ꯁꯥꯗꯅ ꯄꯦꯠꯄ ꯉꯥꯡꯉꯤꯗꯤ ꯃꯁꯤ ꯑꯩꯒꯤ ꯌꯨꯝ ꯑꯩꯒꯤ ꯀꯨꯁꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯀꯕꯣꯛ ꯂꯩ ꯃꯃꯥꯏꯗꯨ ꯅꯥꯟꯖꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯐꯨꯗꯕ ꯅꯪꯅ ꯉꯁꯤ ꯈꯨꯕꯥꯛꯅ ꯊꯥꯔꯕ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯑꯩꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯎꯁꯤꯠꯇ꯭ꯔꯗꯤ ꯍꯥꯠꯄ ꯇꯥꯕ ꯈꯪꯉꯕ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯤ ꯈꯪꯉꯕ ꯀꯔꯤ ꯑꯩ ꯂꯧꯕꯗꯒꯤ ꯅꯪꯁꯦ ꯃꯥꯡꯉꯤꯕ ꯀꯔꯤꯗ ꯃꯥꯡꯉꯤꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯅ ꯂꯥꯛꯄꯗ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯀꯔꯤ ꯂꯩꯔꯝꯒꯦ ꯁꯨꯞꯅꯒꯤ ꯅꯪꯒꯤ ꯅꯃꯤꯗꯨ ꯈꯛꯇꯪ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯂꯩꯔꯝꯂꯤꯕꯁꯦ ꯏꯕꯨꯡꯗꯨꯅ ꯃꯆꯜꯂꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯄꯨꯝꯅꯃꯛ ꯀꯥꯏꯗꯅ ꯆꯥꯕꯗ ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯗꯨꯅ ꯅꯪꯉꯣꯟꯗ ꯂꯩꯇꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯕꯗ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯏ ꯉꯥꯛꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯂꯧꯕꯗ ꯃꯥꯡꯂꯕꯅꯤ ꯀꯥꯏꯗꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯄꯨꯔꯛꯇꯅ ꯁꯨꯞꯅꯒꯤ ꯀꯥꯡꯊꯣꯜ ꯑꯃꯒ ꯎꯄꯨ ꯑꯃꯒ ꯄꯨꯔꯛꯄꯗꯨꯔꯣ ꯀꯌꯥꯗꯅꯅꯦ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯊꯤꯈ꯭ꯔꯕꯅꯤ ꯌꯥꯔꯦ ꯅꯨꯄꯥ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯉꯛꯅꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯇꯧꯗꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯌꯥꯔꯦ ꯅꯨꯄꯤ ꯋꯥ ꯃꯈꯥ ꯇꯥꯔꯣ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯆꯩ ꯆꯥꯒꯤꯗ ꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯅꯍꯥꯟ ꯃꯈꯩ ꯃꯄꯥꯟ ꯑꯁꯨꯝ ꯇꯧꯗꯕꯅꯤꯅ ꯉꯁꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯧꯕꯁꯤꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯤꯕꯅ ꯏꯄꯥꯏ ꯍꯧꯔꯝꯃꯤ ꯃꯃꯥꯗꯨ ꯀꯣꯜꯂꯒ ꯅꯤꯡꯉꯣꯜꯅ ꯏꯃꯥ ꯄꯥꯎꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯤꯒꯅꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯄꯥꯁꯤꯡ ꯑꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯅꯣꯏ ꯋꯥ ꯉꯥꯡꯒꯅꯨ ꯆꯠꯂꯨ ꯏꯃꯨꯡꯗ ꯂꯩꯔꯨꯁꯣ ꯑꯁꯪꯕꯤ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯀꯕꯣꯛ ꯂꯩ ꯅꯣꯏꯗꯔꯣ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯣꯏꯕꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯣ ꯇꯨ ꯌꯦꯡꯉꯣ ꯇꯧꯔꯤꯁꯤ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯍꯤꯗꯥꯛ ꯉꯥꯎꯔꯤꯕꯅꯤ ꯅꯣꯡꯃꯗ ꯍꯤꯗꯥꯛ ꯊꯛꯇ ꯃꯥꯅ ꯉꯁꯤ ꯀꯗꯥꯏꯗꯒꯤ ꯊꯛꯂꯛꯏꯅꯣ ꯈꯪꯗꯦ ꯃꯪꯒꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ
ꯅꯪꯕꯨ ꯀꯅꯥꯅ ꯍꯤꯗꯥꯛ ꯄꯤꯊꯛꯔꯛꯏꯅꯣ ꯀꯅꯥ ꯀꯩꯅ ꯊꯧ ꯂꯩꯒꯦ ꯑꯩꯅ ꯊꯛꯅꯤꯡꯗꯅ ꯊꯛꯏꯅꯦ ꯍꯩ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯩꯅꯤꯅꯦ ꯅꯇꯩꯃ ꯁꯪꯕꯤꯅꯤ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ 이때이모 어이기를 까나 어이기를 너무한테 러우디에시 쩌로 애기나 뜰레이가 애기가 남도 누시게 그남도 누시게 하이시니 하이 나뚜나 사 탁방 없나봐 타바인캉 수던 떠기디 하이드다나 난 잉닝대고 잉닝대 잉닝저디 파레 째크로 어이 어떻게 안딴 리저르게 삭다 아시게 까복레 난 누가이바 호도레 섹시 로이베마 ꯅꯪꯅ ꯈꯣꯏ ꯅꯨꯄꯥꯗꯤ ꯍꯤꯗꯥꯛ ꯊꯛꯇꯦ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯩ ꯆꯠꯂꯦꯍꯦ ꯃꯁꯤꯒꯣꯟ ꯁꯤꯟꯅꯕ ꯂꯦꯝꯗꯧ ꯃꯥꯟꯗꯦ ꯑꯁꯪꯕꯤ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯩꯅꯗꯤ ꯏꯔꯟ ꯂꯥꯏꯔꯖꯔꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯤꯗꯥꯛ ꯊꯛꯇꯦ ꯉꯥꯎꯁꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯛꯂꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗꯀꯣ ꯃꯁꯥ ꯍꯥꯏꯔ ꯄꯦꯠ ꯄꯦꯠ ꯅꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯤꯗꯥꯛꯀ ꯊꯛꯆꯤꯟꯗꯅ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯅꯨꯡꯉꯥꯏꯗꯣꯔꯤꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯪꯕꯤꯅ ꯉꯥꯏꯈꯣꯅꯤ ꯅꯣꯏꯕꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ ꯀꯕꯣꯛꯂꯩꯒꯤ ꯅꯨꯄꯥ ꯃꯥꯅ ꯉꯥꯎꯁꯤꯟꯅꯗꯦꯗꯣ ꯏꯕꯦꯝ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛ ꯊꯛꯄ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯛꯂꯒ ꯃꯇꯩ ꯃꯅꯥꯎ ꯍꯟꯗꯛ ꯃꯔꯛꯁꯤ ꯇꯣꯏꯅ ꯈꯠꯅꯕ ꯇꯥꯏ ꯈꯪꯂꯕ꯭ꯔꯥ ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯉꯥꯎꯁꯤꯟꯅꯗꯦ ꯀꯥꯏꯅ ꯍꯥꯏꯈꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯥ ꯑꯩꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯕꯣꯛꯂꯩꯗꯣ ꯑꯩꯈꯣꯏꯅ ꯅꯪꯂꯤꯕ ꯑꯋꯥꯕꯁꯦ ꯃꯥꯁꯨ ꯅꯪꯕ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯤꯗꯥꯛ ꯇꯥꯈꯩ ꯊꯛꯂꯒ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯑꯣꯠꯂꯤꯕꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯣꯏꯁꯦ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯈꯤꯕꯅ ꯐꯔꯕꯖꯥꯠꯅꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯄꯥꯟꯒꯦ ꯍꯥꯏꯔꯤꯔꯣ ꯑꯁꯨꯝꯅ ꯃꯣꯏ ꯃꯌꯥꯝ ꯃꯤꯒꯤ ꯋꯥꯔꯤ puthok-puthokꯇꯨꯅ ꯁꯥꯟꯅꯔꯝꯃꯤ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯕꯣꯛꯂꯩꯗꯨꯕꯨ ꯃꯤꯅ ꯍꯥꯏꯅꯕꯗ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯅꯩ ꯍꯥꯟꯅꯒꯤ ꯈꯔ ꯋꯥꯗꯅ ꯂꯩꯔꯤꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯑꯣꯠꯄꯅꯩꯕ ꯐꯨꯕꯤꯕ ꯈꯔ ꯇꯧꯔ ꯃꯥꯜꯂꯦꯅꯦ ꯈꯔ ꯋꯥꯖꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯥꯅ ꯌꯥꯈꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯋꯥꯖꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯔ ꯁꯥꯎꯗꯨꯝ ꯇꯧꯈꯤꯕꯗꯨꯗ ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯕ ꯃꯥꯜꯂꯤ ꯁꯤꯗꯒ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯑꯣ ꯃꯁꯥꯅ ꯏꯀꯥꯏꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤꯕꯅ ꯂꯨꯏ ꯈꯜꯂꯕꯗꯤ ꯋꯥꯖꯕ ꯇꯥꯕ ꯃꯁꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯃꯤꯗꯒꯤ ꯍꯦꯟꯅ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯅꯨꯄꯥꯗꯨꯗꯕꯨ ꯂꯩꯒꯅꯨ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯇꯣꯛꯁꯤ ꯃꯥꯒꯤ ꯋꯥ ꯉꯥꯡꯅꯒꯨꯝꯁꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤꯗꯤ ꯏꯆꯜ ꯃꯇꯣꯝꯇꯅꯤ ꯏꯃꯥꯒ ꯄꯥꯕꯨꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯤꯕꯅꯤ ꯏꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯕꯣꯍꯜ ꯅꯆꯜ ꯅꯨꯄꯤꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯉꯥꯛꯅ ꯆꯠꯄꯅꯤ ꯉꯁꯤꯐꯥꯎ ꯃꯥꯕꯨ ꯑꯩꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯁꯥꯅ ꯊꯣꯛꯍꯟꯖꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯅꯨꯄꯥ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯌꯨꯝ ꯑꯃꯃꯝ ꯄꯥꯟꯅꯔꯤꯕꯅꯤ ꯀꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯗꯅ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯦꯔꯥ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯍꯤꯌꯥꯡꯒꯩ ꯊꯥ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯅꯨꯄꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯆꯦꯡ ꯈꯔ ꯋꯥꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒ ꯍꯦꯛ ꯈꯝ ꯊꯦꯡꯅꯔꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯧꯔꯛꯏ ꯀꯕꯣꯛꯂꯩꯌꯥ ꯅꯪꯁꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯈꯨꯑꯣ ꯁꯤꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯁꯤ ꯀꯩꯅꯣ ꯀꯨꯏꯔꯦ ꯅꯪ ꯎꯈꯤꯗꯕ ꯀꯕꯣꯛꯂꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯃꯟꯖꯨꯅꯕ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯐꯅꯦꯛ ꯈꯣꯡꯗꯥꯏ ꯑꯃ ꯁꯦꯠꯂꯒ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯥ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯀꯕꯣꯛꯂꯩ ꯁꯦꯠꯂꯤꯕ ꯏꯜꯂꯤꯕ ꯐꯤꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯐꯤ ꯂꯩꯖꯗꯦ ꯂꯩꯇ ꯂꯥꯏꯔꯒꯤ ꯈꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯃꯁꯥꯒ ꯂꯨꯒꯅꯤ ꯅꯥꯟꯒꯅꯤ ꯈꯪꯗ꯭ꯔꯕꯅꯤ ꯀꯕꯣꯛꯂꯩ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁ ꯑꯩꯅ ꯂꯥꯛꯂꯤꯕ ꯐꯤꯕꯝꯁꯤꯒ ꯑꯩꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤꯗꯤ ꯈꯜꯂꯨꯗꯦ ꯑꯩꯕꯨ ꯃꯣꯏꯅ ꯀꯧꯔꯤꯁꯤꯕꯨ ꯆꯪꯒꯗ꯭ꯔꯅꯦ ꯑꯩ ꯆꯪꯂꯔꯣꯏ ꯑꯩꯅ ꯁꯤꯗ ꯆꯪꯗꯅ ꯂꯩꯔꯕꯗꯤ ꯏꯆꯥꯁꯤꯡꯗ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯃꯔꯛꯇ ꯆꯪꯕ ꯏꯀꯥꯏ ꯍꯣꯏ ꯏꯆꯦ ꯑꯩꯁꯦ ꯈꯔ ꯊꯨꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯀꯣꯟꯅ ꯎꯅꯔꯁꯤ ꯍꯥꯏ ꯀꯌꯥꯝ ꯊꯨꯕꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯌꯥꯝ ꯆꯥꯛꯀꯧꯕ ꯌꯧꯒꯗꯧꯔꯦꯗꯅ ꯄꯣꯠ ꯆꯩ ꯂꯩꯅꯔꯤꯁꯦ ꯅꯪꯁꯨ ꯈꯔ ꯂꯩꯈꯣꯗꯅ ꯀꯕꯣꯛꯂꯩ ꯋꯥꯈꯜꯗ ꯈꯜꯂꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯍꯣꯏꯅꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯨ ꯌꯧꯒꯗꯧꯔꯦꯀꯣ
ꯑꯩꯗꯤ ꯃꯗꯨꯒ ꯀꯥꯎꯈꯤꯕ ꯀꯨꯏꯔꯦꯗ. ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ. ꯆꯦꯡ ꯈꯔꯁꯤ ꯄꯨꯔꯒ ꯊꯨꯅ ꯆꯠꯍꯧꯔꯒꯦ. ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯃꯌꯥꯝꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ. ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯍꯧꯏ. ꯍꯩꯃ ꯆꯠꯈ꯭ꯔꯦꯅꯦꯍꯦ. ꯑꯣ ꯅꯨꯡꯁꯤꯗ ꯀꯕꯣꯛꯂꯩ ꯏꯕꯦꯝꯃ. ꯅꯔꯥꯏꯕꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯅꯋꯥꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨꯅ ꯐꯅ ꯐꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯇꯩ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ. ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯌꯥꯝ ꯑꯣꯠꯄꯤꯔ ꯃꯥꯜꯂꯦꯅꯦ. ꯀꯕꯣꯛꯂꯩ ꯆꯠꯅ ꯆꯠꯅ ꯈꯜꯂꯤ. ꯑꯣ ꯅꯨꯡꯁꯤꯗ. ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯌꯧꯔꯛꯂꯕ ꯑꯣꯏꯔꯦ. ꯀꯨꯏꯔꯦ ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯨ ꯆꯠꯈꯤꯗꯕ. ꯇꯥꯆꯧꯅ ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯆꯠꯄ ꯐꯪꯗ꯭ꯔꯕꯅꯤ. ꯆꯠꯇꯕꯅꯁꯨ ꯐꯩꯗ. ꯃꯤꯅ ꯑꯔꯩ ꯑꯔꯩꯕ ꯁꯦꯠ ꯆꯥꯗꯨꯅ ꯀꯦꯗꯅ ꯃꯧꯗꯅ ꯆꯠꯅꯒꯅꯤꯗꯣ. ꯑꯩꯗꯤ ꯂꯩꯇꯕꯅꯤꯅ ꯀꯔꯤꯕꯨ ꯁꯦꯠ ꯆꯥꯗꯅ ꯆꯠꯀꯅꯤ. ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯇꯕꯅ ꯐꯩꯗ. ꯑꯗꯨꯒ ꯀꯅꯥꯅꯕꯨ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯗꯣꯏꯅꯣꯗ. ꯑꯩꯒꯤꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯇꯦ. ꯑꯗꯨꯅ ꯃꯤꯅ ꯆꯠꯅꯕ ꯎꯔꯒ ꯑꯩꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯃꯤꯠꯇꯣ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕꯅ ꯐꯔꯦ. ꯀꯕꯣꯛꯂꯩ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯣꯔꯧꯅ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯒꯦ. ꯃꯪꯒꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯛ ꯄꯤꯖꯗ꯭ꯔꯤꯁꯦ? ꯅꯪ ꯉꯁꯥꯏꯗꯤ ꯀꯥꯏ ꯆꯠꯂꯨꯒꯦ? ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯨꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯏꯆꯥꯁꯤꯡꯁꯤ ꯆꯥꯛ ꯄꯤꯖꯧ. ꯀꯕꯣꯛꯂꯩ ꯃꯊꯃꯣꯏꯗꯣ ꯄꯦꯟꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ. ꯅꯨꯄꯥ ꯅꯪ ꯑꯩꯅ ꯋꯥꯔꯤꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦꯗꯀꯣ ꯅꯪꯁꯦ. ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯇꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤ. ꯑꯩꯅ ꯉꯥꯡꯕꯗ ꯅꯪꯅ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ? ꯅꯪ ꯍꯧꯖꯤꯛ ꯅꯄꯥꯝ ꯌꯧꯕꯤꯔꯥ? ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯅꯪꯅ ꯏꯆꯥꯁꯤꯡꯁꯤ ꯆꯥꯛ ꯄꯤꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯅꯠꯇꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯒꯦꯕ? ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯑꯋꯥꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯪꯕꯤꯗꯕꯗꯨꯗ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯡ ꯈꯥꯎꯗꯨ ꯂꯩꯕꯥꯛꯇ ꯊꯥꯊꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯥ ꯑꯩꯁꯤ ꯌꯥꯝ ꯋꯥꯔꯦ. ꯅꯪ ꯑꯃꯨꯛꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ. ꯃꯇꯝ ꯑꯃ ꯅꯪꯅ ꯍꯤꯗꯥꯛ ꯊꯛꯇ꯭ꯔꯤꯉꯩ ꯆꯥꯕ ꯆꯥꯗꯕ ꯏꯆꯥꯁꯤꯡꯒ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯗ. ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ. ꯁꯨꯒꯅꯤ ꯆꯠꯀꯅꯤ ꯈꯟꯈꯤꯗ꯭ꯔꯦ. ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯤꯗꯥꯛꯇ ꯊꯛꯇꯨꯅ ꯂꯩꯈ꯭ꯔꯦ. ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ. ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣꯕ? ꯌꯦꯡꯉꯣ ꯏꯆꯥꯁꯤꯡꯁꯤꯅ ꯄꯤꯛꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦ. ꯃꯣꯏꯗꯤ ꯑꯉꯥꯡꯅꯤꯅ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯍꯥꯏꯔꯛꯀꯅꯤ. ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯁꯤꯌꯥꯅ ꯃꯣꯏꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯄꯤꯖꯕ ꯉꯝꯗꯣꯏꯅꯣ? ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯧ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯁꯦ ꯍꯥꯠꯂꯣ. ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯕꯨ ꯍꯥꯠꯂꯣ. ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯆꯦꯡ ꯋꯥꯟꯕ ꯆꯠꯂꯨꯔꯤꯕꯅꯤ. ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ. ꯀꯥꯏꯗꯅ ꯆꯠꯂꯨꯁꯨ ꯆꯠꯊꯣ. ꯀꯥꯏꯗꯅ ꯆꯠꯂꯒ ꯉꯥꯡꯉꯨꯁꯨ. ꯑꯩ ꯃꯤ ꯌꯥꯝ ꯐꯨꯅꯤꯡꯗꯦꯀꯣ. ꯐꯔꯦ ꯅꯨꯄꯥ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯔꯔꯣꯏ ꯍꯥꯏꯕ ꯂꯩꯔꯕꯗꯤ ꯑꯩ ꯏꯆꯥꯁꯤꯡꯁꯤꯒ ꯍꯨ ꯊꯛꯇꯨꯅ ꯁꯤꯖꯈ꯭ꯔꯒꯦ. ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯕꯗꯨꯕꯨ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯔꯣ? ꯑꯩꯁꯤꯕꯨ ꯃꯤꯒ ꯃꯤꯃꯥꯟꯅꯕ꯭ꯔꯣ? ꯃꯤꯃꯥꯟꯅꯔꯤꯕ꯭ꯔꯣ ꯑꯩꯁꯤꯕꯨ? ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯩꯅ ꯁꯦꯠꯂꯤꯕ ꯏꯜꯂꯤꯕ ꯐꯤꯁꯤꯡꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯕꯅꯤ. ꯅꯣꯡꯃꯇ ꯅꯪꯅ ꯑꯩꯒꯤꯅꯦ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯇꯧꯕꯤꯈ꯭ꯔꯕꯒꯦ? ꯃꯤꯇꯠ ꯑꯃ ꯊꯣꯟꯈ꯭ꯔꯕ꯭ꯔꯣ? ꯅꯪꯕꯨ ꯃꯤꯔꯣ? ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯅꯇꯨꯒꯤ ꯅꯆꯥꯒꯤ ꯈꯟꯗꯕ ꯅꯁꯥ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯈꯟ. ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ. ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯪꯒꯤ ꯃꯅꯥꯗ ꯍꯥꯞꯇꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯅꯩ. ꯁꯤꯅꯤꯡꯂꯒ ꯁꯤꯈꯣ ꯀꯩꯅꯣ. ꯁꯤꯈꯣ. ꯅꯪꯅ ꯁꯤꯕꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯁꯤꯅꯤꯡꯂꯕꯗꯤ ꯁꯤꯈꯣ. ꯁꯤꯈꯣ ꯁꯤ ꯉꯥꯏꯔꯦ. ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯪ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ. ꯏꯁꯥ ꯂꯥꯎ. ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯔꯨꯔꯁꯤ ꯂꯥꯎꯑꯣ. ꯑꯩ ꯂꯩꯇ꯭ꯔꯒꯅꯦ ꯅꯣꯏꯕꯨ ꯅꯄꯥꯅ ꯀꯩꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯣꯏ. ꯌꯣꯟꯅꯒ ꯆꯥꯕꯤꯈꯤꯅꯤ. ꯂꯥꯎ ꯆꯠꯁꯤ. ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯕ ꯍꯧꯔꯛꯄꯗ ꯄꯤꯛꯂꯤꯕ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ. ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ. ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯅꯣꯏꯅ ꯆꯥꯛ ꯄꯤꯖꯗꯦ.
ising pithakpa natra aidi chak chaki chak piyu haisi kaboklei pikliba masagi wa tabada makong thangba ngamdri ningolna ima nangna akoibu singisibu kadai sattuino aisu chak yam lami ima chalasu chak saba loiraga sasi ngarang numidangsu chak chadabanina chak yam lami ima kaboklei hena thamoi kaiba hingalei pikliba masa anibu sezet kolaga thamoi sokna kaplaga hairei imagi thawai ani ima karisu saloi noidi imagi thawai ni noi udana ima laiba gamloi lao ima chak thong lagi lao isa singsak lamamani lao asi haina kaboklei kapna masani bu imungda puduna sangkri nongmagi numitni ibohalna nubi handaki ningol chakobusidi aigi saldo kobigi haina khali ado nangdi kari khali ba nupa phana hai sabani aisu isaldo nungsiribani mani hek luhongkibadagi ngasi phawba mabu chakobidi sahi kaya lankre mina satnaba uraga masu lakninglamgani masu thamoi kanmani ekhoina sauri haidanabu masu sida sulak laktaba ngam handakti tan chari nupa nang nangdorok mabu chakobirasi mabu ine sauri haidana inthokpudi natedana aisu isal mathantani imanasu mamitagi mapi tahalakano hairamatuga luhongba phawbadi hongidana manaibu warokramale asi phawbu yumsida mabong ama leiri haidu lakti magi waroriba thamoido handaki ningol chakobusida nungsi sanaba haidu oirasan adu nangsu chakau sakadori natro aisu lawa haido mali adubu kuina sakau draba isaldo handak kaudorabani ai salaroi isalga punna saminaragi handakti ma laklaga ayum leitrabadi man nungai phaunade pare dudi chakau busu naksilaktabanina hayengsi ai mabu laknaba pau haibirurage mathangi numitni kaboklei masamanai pha phane khongdai se manzunaraba ina phiyama illadana chakhumda wakhalna potlum oi phamdu leirami asangbina mapaldagi kaurai kaboklei leibro ningol thoklei ningol nama leibro imaro chakhumna phamawbani aduga aina kaubaga khumjiba ati kaidorino mabo asi haiduna sangbi prap jangki leirimliba phibamdu ubada kaino kaboklei nangna tawribadubo angawbidona nasamna nakato khara punsinba yadabro kaboklei wakhalamada tawduna leibana asangbina nganglibadu masu khumde khumalaktrabaduda asangbina khara kanna kaboklei khangprek khangi haima sia laglibra phamuse nate nangbu kaidoragi wakhal yam nungai taw mali kaidobo yaruge hayo sia aisi sum khalubada henningba phawdrida hai adumaina khan maunadi kari tobagi sidoino khoi myam leiri sidi nangi awabudo sida tamu kaidoya kaboklei kapdaga hairi iche nomugi sara phawu saningai leitabasida aigi dupasina nobi chupa mangauduna leiri aina haibasu tada aina wa mahairubata pugiga chaigiga kari aina tawdoise magaiga manaraga sudana satana tawraka isa singse isa pitak tawgadaba natraba isa seminagadaba mana ngaudana leikhrabanina itomta tawfam khangdra agang singsinadi adu khangdabnina nonganbaga chagiga thakiga ayya tadre che yego sukuida leirakpase ipi phane ma leiba ngamde ina pi ma leiba ngamde aigiri toputo isa singsi phawba pirol phajaba mathon biba ngamde siba punsi haidurani che khalu raga ai thamoi sipuba ngamde che ai kari nungido yaure bai asangbisu magi wari taruraga kapningba phawre aduguma mabukning phazilaga kabokleiba themlei yera adugibu karisu khalunuse mibu wada natta leiba yabro nongmudi soidana nungaijarakkani se mangisu nongmudi soidana gyan tajarakan kaisu khalunu aidi nang handaki ningol chakobuse satlaroi draidana hangi lakpanine ha ningol chakoba asa isia isatlaroida aidi sakaubugi wa ningbu ningsingdi aina leiriba phibamsida kamai sakaubu satluni adugi sumathakta aibu sakaubinaba kanasu leite karino harisibo nangi nabung ama leibadaine sia lei ibung ama adubu mana haiba yadi haidana asi phau sida lak aina su satluni
ꯑꯩꯅ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯆꯥꯛꯀꯧꯕ ꯀꯌꯥ ꯂꯥꯟꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯆꯠꯇ꯭ꯔꯤ ꯑꯗꯨꯒ ꯏꯆꯦ ꯆꯠꯄꯗ ꯁꯦꯠꯅ ꯏꯟꯅꯕ ꯐꯤꯔꯣꯜ ꯁꯅꯥ ꯂꯤꯀꯣꯟ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯗ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡꯒꯤ ꯐꯥꯎꯕ ꯅꯥꯇꯩ ꯆꯥꯕ ꯐꯤꯖꯣꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯩ ꯑꯗꯨꯃꯥꯏꯅ ꯅꯕꯨꯡꯅꯤꯡ ꯍꯟꯊꯒꯅꯨꯅꯦ ꯅꯕꯨꯡꯅ ꯅꯉꯣꯟꯗ ꯁꯥꯎꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯒꯅꯤꯒꯦ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯁꯨ ꯌꯥꯏꯗ 마스 미니 마살 누시바 강리분 까이노 이세 아이기 이봉도 마링지얼 얌나 카바니 하이기 뭐와 홍간다바니 다사디 라카니 하이 아수코 이부디 락트가 한dak 락바 홍나데다 강리다 가복레 낭이 칸바다 얌노가이데 닝월 자까우바 하이부세 자히 에마기 마농다 아묵땅 톡바 닝월 싱기 오이바 쿰하이 에마니 마시다 닝월 싱나 레이자바 피롤 사나리콜 시두나 기에나 먹는 삿나리바니 마밤이 오르가 눅시레바 마봉목바 마마 아빠싱나 하라우나 싹사람 사미나두나 레이자바 안감바다 기나 떡나두나 뭘 비나리바니 마얌나 로이나 삿나라가 낭나 삿로이 하이바세 아이스 농가이티니 아이나 레이다나 안감마 마땡 빵마수 감데 떠리세 이세 뿡나막세 누파 모이나 하라우다 얌나 셀 부톡비두나 신비랑비가다바니 ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯦ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯁꯤꯗ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯃꯩꯁꯥ ꯈꯥꯞꯆꯤꯜꯂꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒꯦ ꯏꯆꯦ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯃꯃꯤꯇꯒꯤ ꯃꯐꯤ ꯇꯩꯊꯣꯛꯆꯩ ꯍꯣꯏ ꯕꯦꯝꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯥꯏꯔꯕꯁꯤꯅ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯐꯥꯗꯧꯅꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯁꯪ ꯌꯦꯛ ꯆꯠꯈꯤꯕꯒ ꯏꯕꯣꯍꯜ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯕꯦꯝꯃ ꯀꯕꯣꯛꯂꯩ ꯅꯣꯏꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦ ꯀꯅꯥꯅꯣꯅꯦ ꯀꯧꯔꯤꯁꯤꯕꯣ ꯁꯤ ꯈꯜꯂꯗꯨꯅ ꯊꯣꯛꯂꯛꯄꯗ ꯆꯍꯤ ꯀꯌꯥ ꯎꯔꯨꯗ꯭ꯔꯕ ꯃꯕꯨꯡꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯈꯥꯝꯕ ꯌꯥꯗꯅ ꯇꯥꯔꯛꯂꯝꯃꯤ ꯐꯅ ꯀꯨꯏꯅ ꯂꯦꯞꯂꯒ ꯋꯥ ꯉꯥꯡꯗꯅ ꯃꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯏꯕꯣꯍꯜꯁꯨ ꯃꯁꯜꯕꯨ ꯌꯦꯡꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯀꯕꯣꯛꯂꯩ ꯀꯞꯂꯒ ꯇꯥꯆꯧ 하이나 센신드나 마봉다 구름이 이보할 마살부 싱갓비 아두가 야리시 꺾고나시 까리 깝리브노 하 다저 자이 까야기 마동다 다저는 것이 다스나 락시다 나사기 타고이시 부부감들을 다저 야리시 깝부도 이봉과 하이기시 아숨나 망골들 까카투나 파미네 아두가 이보할나 하이레이 낭나 이봉부 와로름나니 하이바시 아이슈 카기 ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯁꯥꯎꯅꯤꯡꯗꯨꯅ ꯏꯟꯊꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯕꯨꯡ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯏꯆꯜꯅ ꯀꯅꯥ ꯂꯩꯖꯗꯕꯀꯣ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯝꯒꯗꯕꯗꯣ ꯏꯕꯨꯡ ꯉꯁꯤꯗꯤ ꯚꯥꯞ ꯇꯥꯔꯛꯏꯅꯦ ꯅꯪ ꯏꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯕ ꯅꯆꯜꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯕꯗꯣ ꯑꯩꯅ ꯏꯆꯜꯕꯨ ꯀꯞꯍꯜꯂꯦ 이슬기 무품다 이봉라네 나봉나 이슬기 미누비랑 신다네 다저 아동나 나슬기 펌다 하이비게노 하우기분 하우기보 이랬어요 어식디 이슬 한다기 닝어 짜고우세 락도바 야디 하이게 하이드나 나봉 락리보니 난 한다기 락도바 야드보니고 다저 에이 락레루이다 그리기노 어식 파우분 나봉 와로리브로 나나마나수 락도바 야디 하이드나 깐나 하이르보니 ꯅꯪ ꯆꯥꯛꯀꯧꯗꯧꯔꯕꯅꯤꯅ ꯃꯥꯁꯨ ꯆꯠꯂꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯀꯕꯣꯛꯂꯩ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯇꯧꯒꯗꯧꯔꯤꯕ ꯂꯥꯡꯒꯗꯧꯔꯤꯕ ꯁꯦꯠꯅꯕ ꯐꯤꯔꯣꯜꯅꯆꯤꯡꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯕꯨꯡꯗꯗꯤ ꯍꯥꯏꯗꯣꯛꯇꯅ ꯃꯇꯣꯝꯇ ꯈꯜꯂꯒ ꯇꯥꯆꯧ ꯃꯊꯪꯒꯤ ꯆꯥꯛꯀꯧꯕꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯟꯗꯛꯇꯤ ꯂꯥꯛꯂꯔꯣꯏ ꯇꯥꯆꯧ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯇꯥꯟꯖꯥꯁꯤꯗ ꯃꯆꯥꯅꯤꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ ꯏꯕꯣꯍꯜꯅ ꯍꯩꯃ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯆꯥꯎꯔꯦꯗꯅ 이사사 락리브시 마만 까워 노이네 나마가 사까우브 랑가다바니고 마만나 노이기 필요한 파사바 레비도이니 강아브로 닝원나 호이 마만 너디 망기두부 유얌타 이하이나 뻥타 까우시나리 시부 숨브로 까복레이나 쿰징에이다 닝원나 쿰레이 호이 마만 ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯌꯨ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯕꯅꯤ ꯏꯃꯥꯒꯁꯨ ꯌꯥꯝ ꯇꯣꯏꯅ ꯈꯟꯅꯕꯅꯤ ꯍꯩ ꯁꯤ ꯑꯉꯥꯡꯁꯤꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩ ꯂꯣꯏꯅ ꯄꯥꯎ ꯇꯥꯔꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯏꯃꯨꯡꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯃꯥꯕꯨ ꯍꯥꯟꯅ ꯌꯨꯒ ꯊꯛꯂꯝꯗꯕꯗꯥꯏꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯑꯩ ꯈꯟꯅꯒꯅꯨ
ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯌꯨ ꯈꯠꯅꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯤ ꯏꯀꯥꯏꯖꯩꯀꯣ ꯍꯧꯖꯤꯛ ꯂꯩꯔꯕꯗꯤ ꯑꯩꯅꯁꯨ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯀꯣ ꯇꯥꯆꯧ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯇꯠꯇꯅ ꯍꯧꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪ ꯂꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯏꯕꯨꯡ ꯅꯪꯕు ꯂꯥꯛꯄ ꯉꯥꯏꯔꯝꯗꯧꯔꯤꯕꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯕꯨꯡꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯆꯍꯤ ꯀꯌꯥ ꯂꯥꯛꯂꯨꯗ꯭ꯔꯕ ꯏꯕꯨꯡꯅ ꯉꯁꯤ ꯊꯥꯖꯗꯅ ꯂꯥꯛꯇꯨꯅ ꯆꯥꯛ ꯀꯧꯒꯅꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯐꯨꯡꯕꯪꯅꯔꯤꯉꯩ ꯃꯆꯥ ꯑꯅꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯅꯤꯡꯉꯣꯜꯅ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯆꯠꯁꯤꯀꯣ ꯀꯣꯔꯧꯅꯁꯨ ꯆꯠꯁꯤ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯆꯠꯇꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯤ ꯃꯃꯟꯅꯁꯨ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯅꯤ ꯍꯥꯏꯗꯨꯗꯤ ꯆꯠꯁꯤꯀꯣ ꯏꯃꯥ ꯅꯤꯡꯉꯣꯜꯅ ꯏꯃꯥ ꯑꯩꯈꯣꯏ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯃꯤ ꯂꯣꯏꯅ ꯆꯠꯅꯔꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯆꯠꯂꯣꯏꯗꯣꯏꯅꯣ ꯆꯠꯀꯅꯤ ꯍꯥꯏꯁꯤꯅꯤ ꯀꯕꯣꯛꯂꯩ ꯃꯆꯥ ꯑꯅꯤꯒꯤ ꯅꯤꯡꯉꯥꯏꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯥꯎꯔꯛꯏ ꯍꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯣ ꯇꯨꯃꯤꯟ ꯉꯥꯛꯇ ꯂꯩ ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯀꯞꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯏꯆꯥꯁꯤꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯂꯧꯈꯠꯄꯤꯔꯦ ꯇꯧꯔꯤꯁꯦ ꯃꯣꯏꯅꯗꯤ ꯑꯉꯥꯡꯅꯤꯅ ꯆꯠꯅꯤꯡꯂꯤꯕ ꯑꯩꯅ ꯁꯣꯝꯗ ꯁꯥꯔꯤꯕ ꯃꯊꯥꯁꯤꯗꯤ ꯃꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯒ ꯑꯩꯕꯨ ꯆꯠꯀꯗ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯄꯣꯠꯆꯩ ꯂꯩꯒꯗꯕ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯅ ꯀꯗꯥꯏꯗꯒꯤ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯇꯖꯣꯞ ꯆꯠꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯏꯆꯥꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯜꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯑꯁ ꯑꯩ ꯆꯠꯂꯔꯣꯏꯗ ꯇꯥꯆꯧꯅ ꯁꯥꯎꯒꯦ ꯍꯥꯏꯔꯁꯨ ꯁꯥꯎꯖꯔꯁꯅꯨ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯪꯒꯤ ꯍꯤꯗꯥꯛ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯜꯂꯛꯏ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯪ ꯍꯜꯂꯛꯄ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛ ꯇꯥꯆꯧ ꯂꯥꯛꯑꯝꯃꯤ ꯀꯔꯤ ꯏꯕꯥꯏ ꯂꯥꯛꯑꯝꯃꯤ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯕ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯃꯆꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯈꯟꯗ꯭ꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯂꯥꯛꯏꯕ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯇꯥꯅꯤꯡꯗꯦ ꯏꯕꯥꯏ ꯑꯣꯏꯔꯁꯨ ꯃꯋꯥ ꯂꯧꯗꯦ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯀꯧꯔꯛꯇ꯭ꯔꯒ ꯍꯧꯖꯤꯛꯇ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯆꯠꯄ ꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯁꯨ ꯀꯩꯁꯨ ꯆꯠꯀꯦ ꯍꯥꯏꯗ꯭ꯔꯤ ꯅꯪ ꯅꯍꯥꯟ ꯍꯦꯛꯇ ꯁꯥꯎꯈꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯂꯤꯕꯅꯤ ꯆꯠꯈꯨꯝꯁꯤꯔꯥ ꯍꯥꯏꯗꯅ ꯅꯤꯡꯉꯣꯜ ꯀꯣꯔꯧꯒ ꯃꯄꯥꯒ ꯂꯥꯛꯄ ꯎꯕꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯥꯛꯀꯧꯕ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯕ ꯃꯤ ꯃꯃꯟꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯐꯖꯕ ꯂꯩꯕꯤꯅꯤ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯆꯠꯁꯤꯀꯣ ꯕꯥꯕꯥ ꯆꯥꯛꯀꯧꯕ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯆꯠꯁꯤꯀꯣ ꯕꯥꯕꯥ ꯁꯦ ꯍꯣꯏ ꯍꯥꯏꯌꯣꯕ ꯇꯨꯝ ꯂꯩꯌꯨꯍꯦ ꯉꯥꯡꯅꯤ ꯀꯥꯏꯅ ꯑꯁꯨꯝꯅ ꯃꯪꯒꯤꯅ ꯂꯥꯎꯍꯠꯂꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯞꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯃꯊꯥ ꯁꯥꯅ ꯂꯩꯅꯈꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯃꯍꯩ ꯑꯔꯩꯕ ꯁꯦꯠ ꯆꯥꯗꯨꯅ ꯀꯦꯅ ꯃꯧꯅ ꯑꯔꯩꯕ ꯉꯝꯖꯕ ꯄꯣꯠ ꯄꯨꯗꯨꯅ ꯆꯠꯅꯔꯤ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯗꯤ ꯌꯨꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯪꯒꯤꯅꯁꯨ ꯆꯠꯂꯨ ꯈꯣꯠꯂꯨ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯁꯥꯅ ꯂꯥꯡꯂꯒꯗ ꯆꯠꯆꯒꯗꯕꯁꯨ ꯂꯥꯡꯅꯕ ꯁꯦꯜ ꯂꯩꯇꯦ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯃꯤꯅ ꯆꯠꯅꯕ ꯎꯔꯒ ꯃꯃꯥꯗ ꯆꯠꯁꯤ ꯍꯥꯏꯗꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯃꯪꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯃꯥ ꯈꯪꯗꯦ ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯤꯜꯂꯒ ꯁꯨꯃꯥꯡꯗ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯗꯅ ꯂꯩ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯦ ꯂꯥꯏꯔꯕ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯕꯅꯣ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯉꯝꯗꯅ ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯂꯣꯏꯈꯤꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯆꯧꯅꯗꯤ ꯑꯩꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯆꯦꯞꯊ ꯌꯦꯡꯂꯝꯒꯅꯤꯀꯣ ꯑꯩꯅ ꯆꯠꯇ꯭ꯔꯒ ꯇꯥꯆꯧꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯟꯗꯛ ꯆꯥꯛꯀꯧꯕ ꯂꯥꯛꯎ ꯍꯥꯏꯕꯁꯤꯕꯨ ꯑꯩꯁꯦ ꯂꯩꯇꯕꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯔꯤꯕ ꯇꯥꯆꯧ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯐꯅ ꯂꯥꯛꯅꯤꯡꯂꯕꯁꯨ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯦ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯍꯤꯛꯅ ꯀꯞꯂꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯕꯁꯨ ꯈꯨꯝꯗ꯭ꯔꯤ ꯀꯕꯣꯛꯂꯩ ꯃꯆꯥ ꯑꯅꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯏꯃꯥꯒꯤ ꯅꯤꯡꯉꯣꯜ ꯏꯃꯥꯒꯤ ꯀꯣꯔꯧ ꯏꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯣꯏ ꯏꯃꯥꯗ ꯆꯥꯛꯀꯧꯕ ꯆꯠꯁꯤ ꯍꯥꯏꯔꯛꯂꯗꯨꯀꯣ ꯅꯣꯏ ꯑꯁꯨꯝꯅ
Mama masa moy ahum kapminari somtana ibohalna hai. Nupi, matamdi thenjilakle. Bima dubo hongsu phawba lakbu udina tawrise. Nupa laksanida nang sima ngayam kitri. Isel khawbanina hek lahaningbudo adugi wani. Nganta hek laklabadi wakhalsi ni hek tagadaba. Mawa sakta aduga satki yadrabra khangdrini. Atay lai mahagibu karidakina tawge khalige. Ibohal sor asangbu hundoklaga hairahi. Khoi miyam laydana kawbasu nattabanina sum laibaki oina kawnabanina. Mina satnaraga mana laktabado tungaite haidan tawbani. Aduna araiba karinuma tawba taridana. Chakawba haibasi dakhinagi hidanaba natte. Chumna mabung mopa mama mapaga harauna sak sarama saminabaduni. Duda mayamsina dakhinagi hidanaba romda oina satkri. Hoida aisu khangida. Adudi aigi leiriba phanek ahanbasingsidagi ama hekta tawbirasi. Oi, adumakai. Adubu numiti ayokre. Maan hosik phawba laktribasibu. Asumni bohal thongalda amuk thok amuk hanjilak tawduna majalbu ngairi. Somdana mangina sumangdagi laurei. Hey, nupi, noi kai leke. Ngasaidagi mapan gamda tholaktribasibu noiba. Imungda sirabro. Ha, hosik phawba sak sasairaktribasi karigino. Mapan tholauni. Kabuk lay pendabani himankibana thoklaktuna mawani khandaba makai hairei. Kainanu nang ngasaidagi sumangsida koi lau da lairibdubu ha. Aina sari mathasidi nangna karibda khangjiba karigi. Nangdi karigi matha sari ha kariginoba. Nang ngasise ningol chakawba numini haibasi kaurabra. Khangi adu kaidorage. Asaidagi nasani si chakawba sasi haidana nganglibase aibu kari khomu haibano. Asomdana tasawna aibu lak ngairamgani. Adudi kok satpa yadro. Kaino aisibo chakawba setpabu hekta satpa yabrani. Kayadani nasani du puraga kok satpa yadro. Nupa hosiki matamda chakawba masatpada kari sangi haibasi nang khangna khangsinade natra. Yengo mina satnari pasingsi aidi kari leke kari setlaga kari puraga satkat. Ibuhalgi matai manaw kabuk lay laktri kaidawrabano haidana yengba lakpada. Ngangnarablibudu tare uri moyani sangdana naganda tadu lay kabuk lay makha tare. Se laytana thabak ama hekta satpa yabra. Pumnamak si khangna nang ngausinana layba natro. Ay sinanggi nupi adudi nupi nangi kari wai kamay tawri tumuta hangkibro. Ay susatningi sa kawbado adubu ay nasetliba pirol sidagi hena atay pilayti angang singiso adumangay. Sikayba pirol singasi siya chadun satpa yabra. Pumnamak si nang natukan bani. Nang natabak sudana siya tangi habdi kanda tumit kudingi hidak ngawdo layba natro. Manggi sauri. Hey, kari. Ay natukan ba iti? Nang sunupi natro. Ngam na buka na ba yatro? Ha? Nang sebu sitabu natro. Ay bu sitrabadi nang pubu tari. Asum na manggi na kabuklay pugi sang silagbaga ibuhal na yam na tap na ing na hayday. Ngay ko. Manggi sap lipi. Kay daw rebema. Nang sakaw walak trabadi. Ha? Ay na angangani si puraga ngan tala o hayram laban natro. Ay na matelo ko'y pum na maklang uloy-raga nang lakpa ngay bada kaya dawa na ngay ba. Nang ibong bahusik pawa raw libro. Nang nabong bunong si Jam. Yengo, nang laka ni Haidana na naman pawa sa kawas na Jam. Laykay ginama nabi kaya di nasahay na lakta na mabong mapasing ka haraw na saksa na hawri. Moy na haraw laktaga sel na lakta bada ay nanungay rong ganikhan bro. Nama nabi kaya na kabuk lay lakpra hangbata. Ibong kumpam kang kidin he. Asum na ibuhal na mamitagi mapitan hayrak buhay kayado kabuklay tabang amlatri miluda pina ihawray. Toplo taja natsal tabang amtri. Nang nalak na bagi maram ay kangi. Nang nalak na bukot na bada buat lay na ba siya lekti. Siya na in na ba pijo lekti. Masinatro. Tsako ba sat pa po pi pasaba set rabadi buat matiksa na po rabadi sat pa yade hay balay bro. Tsako ba hay basidi mabong mo pa. Masin manaw ni ginusi na bagi mari siya sinhan ba doon niya. Haraw sak sarama sa amin na doon na tro. Aduna nang pi pasaba silagti buat purak ti haydana nang tasong na nang bu tantok kadro. Nang lak laga pigi haydana tawba kudolse nang lak trabanina nabong natin balak libani. Si nausin anganga ni gisu yaw libani. Ibuhal ginupi lang liyan hayday. Inamagi kabuklay inamasu nang lak laga haraw sak sarama sa amin na si haydana ngayram bani. Adubo nang lak trabanina nang tasaw ibani nang gini haydana
ꯈꯨꯗꯣꯜ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯄꯤꯔꯕꯅꯤ ꯅꯪ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯨꯀꯣ ꯀꯕꯣꯛꯂꯩ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯅꯆꯧ ꯏꯅꯝꯃ ꯅꯆꯧꯁꯨ ꯃꯤꯅ ꯆꯠꯅꯕ ꯎꯔꯒ ꯆꯠꯅꯤꯡꯉꯦ ꯂꯥꯛꯅꯤꯡꯉꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯅ ꯑꯩꯕꯨ ꯈꯣꯡ ꯄꯨꯟꯁꯤꯟꯕꯤꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯒꯤ ꯂꯥꯛꯇꯕꯅꯦ ꯅꯆꯧꯒ ꯏꯅꯝꯃꯒꯅ ꯅꯆꯧꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯃꯊꯪ ꯆꯍꯤꯗꯒꯤ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡꯒ ꯃꯅꯝꯃꯒꯗ ꯈꯨꯔꯨꯝꯖꯩ ꯃꯣꯏ ꯑꯅꯤꯅꯁꯨ ꯉꯝꯖꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯕꯣꯔ ꯄꯤꯅꯕꯤꯔꯤ ꯑꯉꯥꯡ ꯑꯅꯤꯒꯤꯁꯨ ꯐꯨꯔꯤꯠ ꯑꯃꯃꯝ ꯄꯤꯕꯗꯨꯗ ꯃꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎꯖꯔꯦ ꯑꯩ ꯃꯪꯒꯤ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤ ꯅꯣꯏ ꯑꯩꯈꯣꯏꯗ ꯅꯠꯇꯦꯅꯦ ꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯁꯨꯗꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯂꯥꯏꯔꯕ ꯀꯣꯛꯀꯅꯤ ꯍꯥ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯤꯗꯥꯛ ꯉꯥꯎꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯂꯥꯏꯔꯕ ꯀꯣꯛꯇꯣꯏꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯇꯨ ꯅꯆꯥꯁꯤ ꯀꯅꯥꯅ ꯊꯥꯛꯀꯅꯤ ꯉꯁꯤꯗꯒꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯔꯝ ꯃꯣꯛꯄꯥꯏꯗꯣ ꯑꯣꯏꯔꯣꯀꯣ ꯃꯪꯒꯤꯅ ꯏꯕꯣꯍꯜꯗ ꯈꯨꯔꯨꯝꯂꯒ ꯚꯥꯏ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯀꯔꯝꯕ ꯅꯤꯡꯉꯣꯜꯅ ꯆꯠꯅꯤꯡꯂꯣꯏꯗꯒꯦ ꯏꯆꯥꯁꯤꯡꯅ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯗꯅ ꯇꯧꯕ ꯑꯩ ꯌꯦꯡꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯏꯚꯥꯏ ꯃꯁꯤ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯍꯤꯗꯥꯛꯁꯨ ꯊꯛꯂꯔꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯂꯥꯏꯔꯕ ꯀꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯏꯚꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯟꯒꯤ ꯋꯥ ꯇꯥꯕꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯏꯕꯣꯍꯜꯒꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯪꯒꯤꯁꯨ ꯍꯤꯗꯥꯛ ꯊꯛꯄ ꯇꯣꯛꯇꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ